channel asibu subscribe tawiramo amadi video asibu loiba faw yengbiramo. Imi hariba nupi asi maming chatlaba paranormal investigator amani. Mahak chahi kyadagi misingna tamnaba mafamni haiba mafam kudimakta chatlammi. Mahak mafam singaduda chatuna mafam adu tamnaba mafamra natraga natabra haibagi chapchaba khudam adu puthoktuna mayamda asengbadu khanganabagi thabagadu taurami. Haukiba tha kharagi mamangdagi imina mahakna chatluba mafam khudimaki video namduna social media da upload tawba haurami. Madona maram oiduna social media da mahaki yamna chaurba fan base amasu leirami. Mahaki tongan ba mafam singi followers singna tamna ba mafam kaya amagi maram da haidaklami amadi mahak mafam singadu da chatuna mafam adu tasengna maki tamnabra natraga tamnadabra haibadu thijinbina basu haidaklami. Emida India gi tamna ba mafam singi manungda ama oiriba downhill gi maram dasu email kaya ama laklami. Mahaki followers sing aduna downhill ga mari leinaba akiba wari kaya amasu tharaklami. Maram aduna imina downhill gi wari sing asigi manungda lottuna leiriba asengbadu masamak downhill da chatuna thijinge haiduna khanki. Tha kharagi matungda imi West Bengal gi Darjeeling district ta leiba Kursiong kauba town amada chatlami. Mafam asi world gi khwaidagi tamnaba hill station downhill leiriba mafam adu oirami. Imi mahaki investigation pumnamak nungdang data taurami. Adubu mahak mafam aduda ayuk ngantana yoraklami. Maram aduna mahakna mafam adugi misinga wari khara sanage haiduna khanki. Mafam adu yengla duna chatlingaida mahakna dukan amagi mamangda charpai amada nupa ani khak famduna leiba urami. Imina nupa ani adugi manakta changduna downhill ki tamnaba adugi maramda hangki. Downhill ki maming adu tabaga charpai da famduna leirba nupa ani adugi maithong adu pungon onki. Amadi nupa ani adu neimida khonjel adu khara tapna ngangnanaba haiduna hairaklami. Nupa ani aduna aduk yamna kiba adubada imina nupa ani asi mong amani haiduna khalami. Maduda mahakna khonjel adu khara taplapna mahak paranormal investigator amani haiduna hairami amadi mahak downhill ki maramda thijinba mafam aduda lakpani haiduna su hairami. Mahaki wahai adu tabada makhoi ani adugi maraktagi nupa amani imida mahak yumda hankibana fagani haiduna hairaki. Karigumba mahakna mafam aduda chatlabadi makok yaudaba bhoot adubu mapunchi chupaki kauba ngamgani haiba thajade haiduna su hairaki. Makok yaudaba bhoot adugi maramda natana nupa aduna hanubi amagi maramdasu hairaklami. Adubu nupa aduna hanubi adugi maramda haina yamna kirami amadi makhoi animak mafam adudagi haugatuna chatki. Wafam asi ahanba oiramde haibadi imina hill station asigi maramda hangba matamda mafam adugi misingna yamna kina amadi haugatuna chatkiba asi. Adubu imi tongan ba mafam da chatuna mi kaya amatagi mafam adugi maramda khangnanaba honabada masadu yamna warami. Maram aduna mahak ngaihak pothaba mahaki hotel adugi kada changlami. Sandhya hek tarakpaga imi makutta handicam ama paiduna mafam adugi misingna hairakpa dead road aduda laklami. Lambi aduda khara changlaba matungda imi masadu yamna ingba hauraklami. Tawbibudi imina overcoat ama lilami. Adu oirabasu mahak masadu yamna inglami. Imi lambi aduda chatna mahakna namliba video aduda mafam adugi maramdasu hairami. Adubu chatna mahaki makhong adu karigumba posak amada khudi thijinduna tusillami. Lambi adu nakan animaktagi chingna koisilami amadi mafam adugi akoibada mi amata leibasu uramde. Mafam aduda chauraba amadi wanglaba upambi ngakta haurami. Maram aduna imina upambi amadagi usa ama tektuna lambi aduda tabo oiramgani amadi mahakna usa adu udaba oiramgani haiduna khalami. Imina hugatuna mahaki koda du kanthokuna maning leithoklaga yenglubada mahakna khudi thijinduna tusinkiba adu usada natte kanagumba amagi makhongda khudi thijinkibani haibadu khangba ngamki. Imi madu ubada yamna kirami. Imina khongsing adubu yengduna leiringaida ikang khangudana amamba marakaduda kanaguma mana
ꯈꯣꯡꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯪꯈꯤ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯏꯃꯤꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯗꯥꯎꯍꯤꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯝꯅꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯝꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯆꯪꯂꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯏꯃꯤꯅ ꯆꯠꯂꯤꯉꯩꯗ ꯏꯃꯤꯒꯤ ꯃꯃꯤꯠ ꯃꯃꯥꯡꯃꯛꯇꯗ ꯍꯅꯨꯕꯤ ꯑꯃ ꯂꯝꯕꯤ ꯑꯗꯨ ꯁꯝꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯎꯔꯝꯃꯤ꯫ ꯏꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯂꯧꯔꯝꯃꯤ꯫ ꯏꯃꯤꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯪꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈꯣ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯤ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯃꯤ ꯀꯤꯔꯁꯨ ꯀꯤꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯪꯈꯤ꯫ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯅꯔꯤꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯤꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯃꯈꯩ ꯂꯝꯕꯤ ꯑꯗꯨ ꯄꯤꯛꯁꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯆꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯡꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯪꯕꯁꯨ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯂꯦꯡꯂꯤꯕ ꯎꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯟ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯏꯃꯤꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯇꯔ 100ꯃꯨꯛ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯃꯤꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯆꯠꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯔꯤꯕ ꯎꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯄꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯏꯃꯤ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯤꯇꯔ 100ꯃꯨꯛ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯂꯩꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯅꯤꯡ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯂꯝꯕꯤ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟ ꯑꯗꯣꯝꯗꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯝꯂꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯉꯁꯪ ꯉꯥꯡꯂꯕ ꯃꯤꯠ ꯑꯅꯤꯈꯛ ꯃꯍꯥꯛꯄꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯃꯤ ꯀꯤꯃꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯃꯗꯤ ꯆꯦꯟꯗꯨꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯅ ꯆꯦꯟꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯟꯅꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯝꯃꯤ꯫ ꯏꯃꯤ ꯃꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯒꯤ ꯊꯧꯅꯥꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯃꯣꯡꯒꯤ ꯇꯝꯊꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯟꯖꯦꯜꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯃꯤ ꯃꯅꯤꯡꯗ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯃꯤ ꯗꯦꯠ ꯔꯣꯗ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ꯫ ꯏꯃꯤꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯏꯃꯤ ꯃꯍꯥꯛꯀꯤ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯇꯨꯝꯕ ꯆꯪꯂꯝꯃꯤ꯫ ꯆꯥꯎꯔꯥꯛꯅ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗ ꯏꯃꯤꯒꯤ ꯅꯥꯀꯣꯡ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯤꯅ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯚꯨꯠ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯏꯃꯤꯒꯤ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯗꯤ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨ ꯏꯃꯤꯒꯤ ꯃꯃꯤꯠ ꯃꯃꯥꯡꯃꯛꯇꯗ ꯎꯅ ꯃꯩꯅ ꯆꯥꯛꯈꯤ꯫ ꯏꯃꯤꯅ ꯚꯨꯠ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯝꯃꯤ꯫ ꯎꯅ ꯃꯍꯥꯛꯀꯤ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨ ꯃꯩꯅ ꯄꯨꯡꯆꯥꯛ ꯆꯥꯛꯈꯤ꯫ ꯃꯀꯣꯛ ꯌꯥꯎꯗꯕ ꯚꯨꯠ ꯑꯗꯨ ꯃꯍꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯅꯨꯡꯁꯤꯠꯀꯨꯝꯅ ꯃꯥꯡꯈꯤ꯫ ꯃꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯏꯃꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯂꯛꯂꯝꯃꯤ꯫ ꯏꯃꯤꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯕꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅꯕꯨꯗꯤ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃꯠꯇ ꯂꯩꯇꯕꯅ ꯏꯃꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔꯁꯤꯡꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯤꯛꯁ ꯑꯣꯏꯔꯕ ꯔꯦꯁꯄꯣꯟꯁ ꯂꯥꯛꯂꯝꯃꯤ꯫
Khara amana imigi wari adu sasinabani asengba nate haiduna hairaklammi amadi khara amana mahaki wari adu thazarami. Imina mahaki mapunsida monggi thazaba ngamdaba thokdok kaya ama thengnaduna laki. Adubu asigumba thokdok asi amukta faw thengnaraklamdri. Mahakna asuk kuina tawrakleba thabak asida mahak thawai thaba tare haiduna khankiba asi mangonda downhill adugi manungda thokiba thokdok aduna ahanba oirami. Downhill hairiba mafam asigi asengba asi mayamgi mafamda angakpa amadi maestri ama oiduna leiri. Adumna downhill hairiba mafam asigi maramda kari khalli haibadu comment section da soidana haibiramo. Facebook da Manipuri horror story gi Facebook page fu follow tawiramo. Loinana karigumba wari asu mayamna pambi targadi channel asibu subscribe tawiramo amadi video asibu like and share amamda tawiramo. Mathangi video da amuk unarasi habsiga loinana yangkopam loyang anbana mayam pumnamakpu kainabagi yathang nizari.